ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯦꯌꯔ ꯁꯥꯏꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯂꯤꯕ꯭ꯔꯥ, ꯖꯦꯃꯤꯅꯥꯏ, ꯑꯦꯀ꯭ꯋꯥꯔꯤꯌꯁ ꯀꯣ ꯇꯨꯂꯥ, ꯃꯤꯊꯨꯟ, ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯗꯣꯏꯅꯦꯀꯣ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯦ꯫ ꯅꯦꯛꯁꯇ ꯑꯦꯌꯔ ꯁꯥꯏꯟ ꯀꯥꯡꯕꯨꯈꯩꯒꯤ ꯑꯍꯥꯟꯕ ꯂꯤꯕ꯭ꯔꯥ ꯇꯨꯂꯥ ꯔꯥꯁꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣꯀꯣ ꯇꯨꯂꯥ ꯔꯥꯁꯤ ꯀꯥꯡꯕꯨꯈꯩꯒꯤꯅꯦ ꯁꯤꯁꯤꯅ꯫ ꯇꯨꯂꯥ ꯔꯥꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔ 23ꯗꯩꯅ ꯑꯣꯛꯇꯣꯕꯔ 22 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯦ꯫ ꯍꯧꯔꯦꯗꯣ ꯃꯨꯠ ꯁ꯭ꯋꯤꯡ ꯍꯧꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯤꯕ꯭ꯔꯥ ꯀꯥꯡꯕꯨꯈꯩꯒꯤ ꯃꯨꯠ ꯁ꯭ꯋꯤꯡꯁꯤꯗ ꯑꯔꯣꯏꯕꯤꯅꯦ ꯂꯩꯔꯤꯁꯦ꯫ ꯑꯃꯨꯛꯁꯨ ꯀꯞꯄꯤ, ꯑꯃꯨꯛꯁꯨ ꯅꯣꯛꯏ, ꯑꯃꯨꯛꯁꯨ ꯆꯤꯡꯅꯩ, ꯑꯃꯨꯛꯁꯨ ꯄꯦꯟꯊꯣꯛꯏ, ꯑꯃꯨꯛꯁꯨ ꯍꯔꯥꯎꯏ, ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯅꯣꯝ ꯑꯃꯗ ꯂꯩꯔꯤ ꯌꯥꯝ ꯐꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯉꯁꯥꯏꯒ ꯌꯦꯡꯉꯛꯄꯁꯤꯗ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯂꯤꯕ꯭ꯔꯥ ꯀꯥꯡꯕꯨꯒꯤ꯫ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯒꯅꯨꯀꯣ ꯑꯩ ꯍꯥꯏꯗꯣꯏꯁꯦ꯫ ꯃꯤꯍꯨ ꯆꯪꯉꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯒ ꯅꯪꯒꯒꯤ ꯃꯔꯛꯇꯀꯣ ꯀꯜꯂꯛꯄ, ꯌꯦꯡꯊꯤꯕ, ꯃꯤꯅ ꯋꯥ ꯉꯥꯡꯅꯕ, ꯑꯗꯒꯤ ꯕꯦꯛ ꯕꯥꯏꯠ ꯇꯧꯕꯀꯣ ꯅꯕꯥꯅꯤꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯋꯦ꯫ ꯌꯥꯝꯅ ꯀꯜꯂꯛꯄ ꯃꯤꯍꯨ ꯆꯪꯉꯦ, ꯐꯖꯅ ꯃꯤꯍꯨ ꯆꯪꯉꯦ, ꯅꯖꯔ ꯆꯪꯉꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇꯀꯣ ꯈꯠꯅ ꯆꯩꯅꯕ ꯇꯣꯏꯅ, ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯕꯗꯣ, ꯋꯥ ꯃꯆꯥ ꯑꯃꯗꯒꯤ ꯄꯨꯔꯥ ꯑꯆꯧꯕ ꯑꯃ ꯑꯣꯟꯊꯣꯛꯀꯩ ꯈꯠꯅꯕꯗꯣ, ꯆꯥꯎꯊꯣꯛꯍꯟꯕ ꯉꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯔ ꯇꯧꯕ ꯃꯥꯜꯂꯦꯕꯀꯣ꯫ ꯁꯇ꯭ꯔꯒꯜ ꯌꯥꯝ ꯇꯧꯋꯤ ꯏꯃꯣꯁꯅꯦꯜꯂꯤ ꯀꯣ ꯂꯤꯕ꯭ꯔꯥ ꯀꯥꯡꯕꯨꯈꯩ ꯍꯧꯖꯤꯛꯁꯦ꯫ ꯇꯨꯂꯥ ꯀꯥꯡꯕꯨꯈꯩꯁꯦ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜꯂꯤ ꯁꯇ꯭ꯔꯒꯜ ꯌꯥꯝ ꯇꯧꯋꯤ ꯃꯅꯨꯡꯗꯀꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯅꯪꯅ ꯅꯤꯖꯔꯤꯁꯦ God please give me the strength to bear my pain ꯀꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯒꯤ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ, ꯈꯔ ꯃꯅꯨꯡꯗ ꯏꯊꯟꯗ ꯋꯥꯖꯔꯒ ꯂꯩꯕ, ꯄꯥꯁꯀꯤ ꯑꯣꯏꯕ ꯇ꯭ꯔꯣꯃꯥ ꯑꯣꯏꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯁꯥꯅ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯔꯒ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯋꯥꯈꯟꯗꯣ ꯍꯦꯟꯖꯟꯅ ꯈꯟꯖꯜꯂꯒ ꯏꯁꯥꯅ ꯏꯁꯥ ꯏꯇꯣꯟꯗ ꯑꯣꯠꯆꯕꯒꯤ ꯇꯥꯏꯞꯇꯁꯨ ꯇꯧꯋꯦꯕꯀꯣ꯫ ꯑꯗꯣ ꯁꯦꯡꯅ ꯏꯁꯣꯔ ꯂꯩꯀꯣ, ꯁꯦꯡꯅ ꯍꯥꯏꯒꯦ ꯅꯪꯅ ꯅꯤꯖꯔꯤꯕꯗꯣ ꯑꯗꯨꯝ ꯏꯁꯣꯔꯅ ꯎꯏ ꯃꯅꯨꯡꯗꯀꯣ꯫ ꯌꯥꯝꯅ ꯋꯥꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯔꯤꯂꯦꯁꯟshipꯁꯦ ꯂꯩꯔꯤꯁꯦ꯫ ꯃꯤꯗꯨꯅ ꯂꯥꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯅꯁꯥꯅ ꯐꯠꯇ꯭ꯔꯤꯔꯥ ꯁꯤꯁꯨ ꯅꯁꯥꯅ ꯈꯟꯖꯗꯦꯕ꯫ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯍꯦꯟꯅ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯕꯩ ꯇꯥꯏꯞ ꯇꯧꯋꯦꯀꯣ ꯂꯤꯕ꯭ꯔꯥ ꯀꯥꯡꯕꯨꯈꯩ ꯑꯣꯚꯔ ꯊꯤꯡꯀꯤꯡꯁꯦ ꯅꯪꯅ ꯍꯦꯟꯅ ꯇꯧꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦ꯫ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥꯅ ꯈꯜꯂꯦ, ꯅꯥꯀꯟꯗ ꯌꯥꯝ ꯍꯣꯠꯅꯖꯔꯤꯀꯣ꯫ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟshipꯁꯦ ꯋꯥꯔꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯌꯥꯝꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯋꯥꯅ ꯁꯥꯒꯠꯇꯅ ꯃꯁꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯩꯗꯧꯁꯤꯒꯦꯅ ꯇꯧꯗꯅ ꯅꯪꯅ ꯑꯦꯐꯔꯠ ꯊꯥꯗꯗꯦ ꯍꯥꯏꯕ ꯅꯠꯇꯦꯕ꯫ ꯏꯟꯁꯇꯦꯠ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯏꯃꯣꯁꯅꯦꯜꯂꯤ ꯕꯔꯗꯟ ꯑꯃ ꯈꯔ ꯃꯌꯥꯝ ꯄꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ,ꯈꯔ ꯄꯤꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕꯀꯣ꯫ ꯑꯗꯨꯅ ꯈꯤꯇꯪ ꯄꯣꯖꯤꯇꯤꯚꯤꯇꯤ ꯈꯤꯇꯪ ꯈꯟꯕ ꯇꯝꯃꯨꯀꯣ꯫ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯍꯣꯠꯅꯖꯔꯤꯗꯨꯁꯨ ꯎꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯈꯤꯇꯪ ꯀꯩ ꯍꯥꯏꯗꯣꯏꯅꯣ, ꯑꯐꯕ ꯈꯟꯕ ꯇꯝꯖꯩ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯌꯥꯝ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯔꯒ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯅꯦꯒꯦꯇꯤꯚꯤꯇꯤ ꯃꯌꯥꯝꯗꯣ ꯈꯟꯖꯟꯕꯗꯣ ꯇꯧꯒꯅꯨ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯑꯃ ꯇꯣꯛꯀꯤꯡ ꯁ꯭ꯇꯦꯖꯇ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯃꯁꯨ ꯇꯧꯔꯤ, ꯍꯥꯏꯕꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯛꯇ ꯉꯥꯏꯔꯤꯕꯒꯤ ꯁ꯭ꯇꯦꯖꯇꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯤꯑꯣꯏ ꯈꯔ ꯌꯥꯎꯋꯤꯀꯣ꯫ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯗꯕ, ꯍꯥꯟꯅꯒꯤ ꯔꯤꯂꯦꯁꯟship ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯥꯁꯀꯤ ꯑꯣꯏꯕ ꯃꯦꯃꯣꯔꯤꯁ ꯃꯌꯥꯝꯗꯨꯅ ꯑꯦꯛꯁ ꯀꯥꯎꯕ ꯉꯝꯗꯕꯒꯤ ꯑꯅꯧꯕ ꯔꯤꯂꯦꯁꯟshipꯁꯤꯗ ꯀꯃꯤꯠ ꯇꯧꯕ ꯉꯝꯗꯕ, ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯔꯨꯔꯒꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯔꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯍꯤꯜ ꯇꯧꯕꯤꯌꯣꯕ꯫ ꯍꯤꯜ ꯇꯧꯗꯅ ꯔꯤꯂꯦꯁꯟship ꯑꯃꯗ ꯖꯝ ꯇꯧꯔꯒꯗꯤꯀꯣ ꯃꯤꯗꯨꯁꯨ ꯋꯥꯒꯅꯤ, ꯅꯪꯁꯨ ꯋꯥꯒꯅꯤꯕꯀꯣ꯫ ꯑꯗꯨꯅ ꯍꯤꯜ ꯇꯧꯔꯒ ꯗꯤꯁꯤꯖꯟꯁꯦ ꯂꯦꯞꯄꯤꯌꯣ꯫ ꯌꯥꯔꯒꯗꯤ ꯇꯣꯛꯀꯤꯡ ꯁ꯭ꯇꯦꯖꯇ ꯂꯩꯔꯤꯗꯣ ꯑꯗꯨꯝ ꯂꯩꯕꯤꯒꯣꯀꯣ꯫ ꯃꯥꯅ ꯐꯅ ꯒꯤꯔꯤ ꯇꯛꯀꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯌꯥꯔꯨꯒꯤꯅꯣ, ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯌꯣꯕ꯫ ꯋꯥꯃꯤꯟꯅꯅꯤꯕ ꯄꯨꯂꯞ ꯏꯔꯥꯛꯃꯤꯟꯅꯅꯤꯕꯀꯣ꯫ ꯐꯔꯦ ꯂꯣꯏꯁꯜꯂꯒꯦ꯫ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯕ ꯂꯦꯞꯄꯣꯀꯣ ꯂꯤꯕ꯭ꯔꯥ ꯀꯥꯡꯕꯨꯈꯩ, ꯈꯤꯇꯪ ꯑꯐꯕ ꯈꯟꯕ ꯇꯝꯁꯤ꯫ ꯑꯗꯨꯒ ꯃꯣꯔ ꯁꯇ꯭ꯔꯦꯡꯊ ꯑꯦꯟ ꯄꯥꯋꯔ ꯇꯨ ꯌꯨ꯫ ꯃꯊꯪꯁꯤꯅ ꯑꯦꯌꯔ ꯁꯥꯏꯟꯒꯤꯅꯤꯀꯣ ꯁꯤꯁꯨ ꯖꯦꯃꯤꯅꯥꯏ ꯀꯥꯡꯕꯨꯈꯩ, ꯀꯩꯅꯥ ꯅꯠꯇꯦ ꯃꯤꯊꯨꯟ ꯍꯥꯏꯕꯗꯣ, ꯃꯤꯊꯨꯟ ꯔꯥꯁꯤ ꯀꯥꯡꯕꯨꯈꯩꯅꯦ ꯁꯤꯁꯦ꯫ ꯃꯦ 21ꯗꯒꯤꯅ ꯖꯨꯟ 20 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ꯫ ꯑꯩꯅ ꯉꯁꯥꯏ ꯂꯤꯕ꯭ꯔꯥꯒꯤ ꯃꯨꯠ ꯁ꯭ꯋꯤꯡꯗꯣ ꯍꯥꯏꯗ ꯉꯥꯏꯔꯤ, ꯖꯦꯃꯤꯅꯥꯏ ꯀꯥꯡꯕꯨꯈꯩꯅ ꯑꯔꯣꯏꯕꯤ ꯍꯦꯟꯖꯜꯂꯦ ꯃꯨꯠ ꯁ꯭ꯋꯤꯡꯁꯦ, ꯑꯔꯣꯏꯕꯤꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣꯅꯦ꯫ ꯑꯃꯨꯛꯅ ꯄꯨꯔꯥ ꯀꯦꯖꯕꯤ ꯃꯧꯖꯕꯤ, ꯄꯨꯔꯥ ꯑꯩꯇꯣꯟ ꯂꯩꯖꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ
ꯃꯊꯟꯇ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯝꯗꯅꯦ ꯂꯩꯗꯣꯏꯁꯦ ꯃꯨꯠ ꯑꯝꯗꯅꯦ ꯏꯁꯩꯕꯨ ꯁꯛꯄꯣ ꯖꯒꯣꯏꯕꯨ ꯁꯥꯕꯣ ꯃꯇꯣꯟꯗ ꯁꯪꯁꯥꯔ ꯑꯝꯗꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯋꯥ ꯑꯃ ꯂꯧꯕꯤꯕꯣ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯨꯛꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯤ ꯏꯁꯧꯁꯦ ꯇꯧꯔꯒ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯑꯃꯨꯛ ꯏꯁꯧꯁꯨ ꯑꯃꯨꯛ ꯂꯥꯡꯕꯤꯕ ꯑꯗꯒꯤ ꯑꯃꯨꯛꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯦꯝꯖꯕꯤ ꯀꯩꯝꯇ ꯂꯥꯟꯖꯗꯕꯤꯅꯦ ꯁꯥꯔꯒ ꯑꯃꯨꯛ ꯐꯝ ꯂꯩꯈꯤꯗꯣꯏꯁꯦ ꯑꯗꯒꯤ ꯑꯃꯨꯛꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯔꯥ ꯀꯦꯗꯅ ꯃꯧꯗꯅ ꯃꯁꯩꯁꯤꯗ ꯑꯔꯣꯏꯕꯤ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕꯤꯅꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯃꯨꯛ ꯁꯤ ꯂꯩꯕꯤꯌꯣ ꯇꯧꯕꯤꯌꯣ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯀꯦꯗꯅ ꯃꯧꯗꯅ ꯇꯧꯔꯒ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯋꯥꯔꯤ ꯑꯃꯨꯛ ꯄꯦ ꯇꯧꯔꯒ ꯃꯥꯅ ꯑꯗꯨ ꯇꯧꯕꯗ ꯄꯨꯔꯥ ꯃꯨꯠ ꯁ꯭ꯋꯤꯡꯁꯦ ꯀꯩꯗꯧꯔꯒꯦ ꯖꯦꯃꯤꯅꯥꯏ ꯀꯥꯡꯕꯨꯈꯩꯁꯤꯕꯣ ꯃꯤꯊꯨꯟ ꯀꯥꯡꯕꯨꯈꯩꯁꯦ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯗꯩꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯨꯛꯇꯅ ꯎꯪꯉꯒ ꯋꯥꯔꯧꯔꯒ ꯐꯝꯃꯒ ꯂꯩꯌꯦ ꯑꯃꯨꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯖꯦꯃꯤꯅꯥꯏ ꯀꯥꯡꯕꯨꯈꯩꯁꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯒꯤꯐ ꯐꯪꯒꯗꯕ ꯃꯥꯜꯂꯦꯀꯣ ꯅꯪꯒꯤ ꯅꯨꯄꯥꯗ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯩꯔꯥ ꯈꯪꯗꯦ ꯒꯤꯐ ꯐꯪꯒꯗꯕ ꯃꯥꯜꯂꯦ ꯖꯦꯃꯤꯅꯥꯏ ꯀꯥꯡꯕꯨꯈꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝ ꯐꯔꯤ ꯑꯗꯨꯕꯨꯀꯣ ꯅꯪꯒꯤ ꯁꯤꯒꯤ ꯅꯦꯆꯔꯁꯦ ꯅꯪ ꯇꯣꯂꯔꯦꯠ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯗꯤ ꯐꯩ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯑꯗꯨ ꯁꯤꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯣꯅꯣ ꯆꯨꯕꯩ ꯇꯥꯏꯞꯇ ꯁꯣꯅꯣ ꯆꯨꯕ ꯁꯥꯎꯅꯀꯣ ꯁꯣꯅꯣ ꯆꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯁꯨꯃꯥꯏꯅ ꯃꯨꯠꯁꯦ ꯁꯨꯃꯥꯏꯅ ꯉꯥꯛ ꯂꯩꯔ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯧꯕꯅꯤꯀꯣ ꯍꯌꯦꯡ ꯀꯣꯟꯅꯗꯤ ꯈꯔ ꯅꯣꯔꯃꯦꯜ ꯂꯥꯛꯄ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄꯨꯔꯥ ꯅꯨꯡꯁꯤꯠ ꯑꯉꯥꯎꯕꯩ ꯇꯥꯏꯞꯇ ꯉꯥꯎꯔ ꯂꯩꯌꯦꯕ ꯄꯨꯔꯥ ꯅꯨꯡꯁꯤꯠꯅ ꯄꯨꯕꯩ ꯃꯥꯏꯀꯩꯗ ꯄꯨꯕꯩ ꯇꯥꯏꯞ ꯇꯧꯔꯤꯕ ꯍꯧꯖꯤꯛꯁꯦꯀꯣ ꯌꯨꯝꯗꯒꯁꯦ ꯏꯁꯧ ꯑꯔꯣꯏꯕꯤꯅ ꯂꯥꯡꯉꯤꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯇꯧꯕꯤꯔꯤꯁꯦ ꯎꯪꯉꯒ ꯑꯃꯨꯛ ꯐꯝ ꯂꯩꯕꯤ ꯀꯩꯗꯧꯔꯒꯦ ꯍꯪꯉꯒ ꯀꯩꯁꯨ ꯇꯧꯗꯦ ꯀꯥꯏꯅꯒ ꯇꯧꯔꯒ ꯃꯨꯛꯇꯅ ꯂꯩꯕꯗꯣ ꯑꯗꯣ ꯈꯤꯇꯪ ꯐꯥꯗꯕꯤꯌꯨꯀꯣ ꯅꯁꯥꯒꯤꯗꯪ ꯈꯟꯒꯅꯨ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯒꯤꯁꯨ ꯈꯤꯇꯪ ꯈꯜꯂꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯨꯠ ꯁ꯭ꯋꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯅꯨꯄꯤ ꯍꯧꯅ ꯁꯥꯅ ꯂꯣꯏ ꯇꯧꯋꯦ ꯑꯗꯣ ꯅꯨꯄꯥꯁꯨꯅꯤ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯈꯤꯇꯪ ꯅꯪꯒꯤ ꯅꯨꯄꯤꯗ ꯇꯥꯏꯅꯕꯤ ꯈꯣꯠꯄꯤ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯒꯅꯨ ꯌꯥꯔꯤꯈꯩꯗꯤꯀꯣ ꯈꯤꯇꯪ ꯈꯪꯕꯤꯌꯣꯕ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯁꯐꯔ ꯇꯧꯔꯤꯗꯣ ꯈꯪꯕ꯭रा ꯕꯤꯀꯣꯁ ꯑꯣꯐ ꯌꯣꯔ ꯀꯩꯅꯣꯗꯨꯅ ꯃꯨꯠꯇꯨꯅ ꯏꯃꯣꯁꯟꯗꯨꯅꯀꯣ ꯐꯥꯗꯅꯔꯒ ꯑꯗꯨꯅꯤ ꯀꯩꯁꯨꯕꯨꯗꯤ ꯑꯀꯥꯏꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯩꯇꯦꯗ ꯌꯥꯝ ꯐꯩꯗ ꯑꯗꯨꯒ ꯑꯅꯧꯕ ꯔꯤꯂꯦꯁꯟshipꯀꯨꯝꯕ ꯂꯥꯛꯀꯗꯕ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯑꯃ ꯂꯥꯛꯀꯗꯕꯁꯨ ꯂꯩꯕ ꯃꯥꯜꯂꯤ ꯁꯤꯡꯒꯜ ꯀꯥꯡꯕꯨꯈꯩꯒꯤꯀꯣ ꯁꯤꯡꯒꯜ ꯀꯥꯡꯕꯨꯈꯩꯁꯤꯁꯨ ꯄꯨꯔꯥ ꯙꯥꯃꯝꯗꯅ ꯂꯩꯔꯤꯁꯦ ꯔꯤꯂꯦꯁꯟshipꯇꯕꯨ ꯆꯪꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯦꯗ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ until and unless you find someone ꯑꯐꯕ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤꯀꯣ you deserve better ꯑꯐꯕ ꯆꯨꯁ ꯇꯧ ꯃꯋꯥ ꯄꯦꯠꯂꯦ ꯍꯥꯏꯒꯦ ꯍꯥꯏꯖꯁꯅꯨꯀꯣ ꯑꯗꯨꯝ ꯈꯟꯗꯅ ꯂꯩꯒꯣ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯁꯤꯡꯒꯜ ꯀꯥꯡꯕꯨꯈꯩ ꯐꯔꯦ ꯀꯩꯅꯣꯒꯤ ꯖꯦꯃꯤꯅꯥꯏ ꯀꯥꯡꯕꯨꯈꯩ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯖꯦꯃꯤꯅꯥꯏꯒꯤꯁꯤ ꯌꯦꯡꯕꯗ ꯄꯥꯕꯗ ꯅꯣꯛꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯑꯦꯟ ꯂꯥꯁ ꯀꯣ ꯑꯦꯌꯔ ꯁꯥꯏꯟ ꯑꯦꯛꯋꯥꯔꯤꯌꯁ ꯀꯥꯡꯕꯨꯈꯩꯒꯤ ꯖꯅꯋꯥꯔꯤ 20 ꯐꯦꯕꯋꯥꯔꯤ 18 ꯐꯥꯎꯒꯤ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯦꯛꯋꯥꯔꯤꯌꯁꯀꯤ ꯁꯤꯁꯦ ꯑꯅꯝꯕꯅ ꯑꯦꯛꯋꯥꯔꯤꯌꯁ ꯀꯥꯡꯕꯨꯈꯩꯁꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯇꯧꯅꯕꯒꯤ ꯌꯨꯝ ꯁꯥꯕꯁꯨ ꯌꯥꯎꯔꯤ ꯄꯩꯁా ꯅꯨꯡꯁꯥ ꯇꯨꯡꯁꯤꯟꯗꯅ ꯁꯅꯥ ꯁꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯀꯥꯡꯕꯨ ꯈꯔ ꯌꯥꯎꯔꯤ ꯑꯦꯛꯋꯥꯔꯤꯌꯁ ꯀꯥꯡꯕꯨꯈꯩꯀꯣ ꯑꯩꯉꯣꯟꯗ ꯀꯩꯝ ꯌꯦꯠꯂꯛꯀꯅꯣ ꯑꯩ ꯁ꯭ꯄꯦꯁ ꯄꯥꯝꯃꯦ ꯑꯩ ꯊꯕꯛ ꯇꯧꯈꯤꯒꯦ ꯑꯃ ꯇꯧꯈꯤꯒꯦ ꯑꯩ ꯄꯥꯎ ꯐꯥꯎꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯥꯎꯔꯛꯀꯅꯤ ꯑꯩ ꯀꯩꯁꯨ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩ ꯀꯩꯝꯇ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯒꯗꯕ ꯅꯠꯇꯦ just give me some space ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯊꯕꯛ ꯆꯠꯀꯗ꯭ꯔꯥ ꯑꯣꯐꯤꯁꯄꯨ ꯆꯠꯀꯗ꯭ꯔꯥ ꯑꯗꯒꯤ ꯌꯨꯝ ꯁꯥꯕ ꯈꯣꯠꯄꯒꯤꯕꯨ ꯃꯦꯟꯇꯦꯟ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯔꯤꯂꯦꯁꯟshipꯀꯤꯁꯤꯕꯨ ꯇꯧꯒꯗ꯭ꯔꯥ ꯏꯃꯨꯡꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯀꯩꯀꯩ ꯑꯃ ꯃꯣꯏꯒꯤ ꯊꯕꯛꯁꯤꯡꯗꯨꯕꯨ ꯇꯧꯒꯗ꯭ꯔꯥ ꯑꯅ ꯍꯥꯏꯗꯅꯅꯦꯀꯣ ꯄꯨꯔꯥ ꯀꯣꯛꯁꯦ ꯕꯤꯖꯤ ꯑꯣꯏꯔꯒ ꯂꯩꯀꯣ ꯍꯧꯖꯤꯛꯁꯦ ꯑꯅꯝꯕ ꯑꯦꯛꯋꯥꯔꯤꯌꯁ ꯀꯥꯡꯕꯨꯈꯩꯁꯦ ꯂꯨꯍꯣꯡ ꯄꯟꯊꯥ ꯌꯧꯁꯜꯂꯛꯄꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯔꯦꯗꯤꯗ ꯂꯩꯅꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯉꯥꯛꯇꯅꯦ ꯑꯅꯝꯕ ꯑꯦꯛꯋꯥꯔꯤꯌꯁꯀꯤꯁꯦ ꯅꯕꯥꯅꯤ ꯆꯪꯗꯅ ꯑꯗꯩ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯅ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯀꯦ ꯀꯥꯏꯅ ꯈꯟꯕꯒꯤꯒꯨꯝꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤ ꯈꯟꯕ ꯌꯥꯎꯕ ꯃꯥꯜꯂꯤꯀꯣ ꯌꯥꯝ ꯐꯩꯀꯣ ꯌꯥꯝ ꯐꯩ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯒꯦꯅ ꯈꯟꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯅꯕꯥꯅꯤ ꯄꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯁꯤ ꯇꯧꯁꯤ ꯀꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯑꯦꯛꯁꯀ꯭ꯌꯨꯁ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯨꯃꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯏꯕꯥꯏꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯀꯥꯏꯅ ꯀꯣꯑꯣꯄꯔꯦꯠ ꯇꯧꯅꯗꯅ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯒꯤ ꯑꯗꯨꯃꯥꯏꯅꯁꯨ ꯎꯏꯌꯦꯕꯀꯣ
ꯑꯗꯨꯒ ꯅ꯭ꯌꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯑꯗꯒꯤ ꯏꯚꯟ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯒꯗꯕꯁꯨ ꯃꯥꯜꯂꯦ ꯍꯟꯗꯛꯁꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯦꯔꯤꯠ ꯀꯄꯜ ꯀꯥꯡꯕꯨꯈꯩꯒꯤꯀꯣ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯟꯁꯤꯞ ꯑꯣꯏꯕꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯩꯀꯣ ꯌꯥꯝ ꯐꯩ ꯑꯗꯒꯤ ꯈꯠꯅ ꯆꯩꯅꯕꯒꯨꯝꯕꯁꯨ ꯌꯥꯎꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯁꯦ ꯌꯥꯝ ꯀꯟꯅ ꯍꯦꯛꯇ ꯕꯥ ꯇꯧꯗꯅ ꯈꯠꯅꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯂꯩꯕ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯅꯪꯉꯣꯟꯗ ꯂꯥꯟꯅ ꯂꯧꯕꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯂꯩꯕ ꯃꯥꯜꯂꯦ ꯏꯔꯤꯇꯦꯇꯤꯡ ꯑꯣꯏꯕꯀꯣ ꯍꯟꯗꯛꯁꯦ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯎꯀꯣ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯊꯣꯛꯎ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧ ꯁ꯭ꯄꯦꯁ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯑꯩ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯐꯠꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯗꯤ ꯃꯦꯔꯤꯠ ꯀꯄꯜ ꯑꯃ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯩꯐꯝ ꯊꯣꯛꯑꯦ ꯑꯩ ꯁꯤ ꯇꯧꯔꯤ ꯑꯩ ꯁꯤ ꯇꯧꯗꯣꯏꯅꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯒꯦ ꯑꯗꯨꯅ ꯁꯤ ꯃꯇꯝ ꯄꯤꯌꯣ ꯈꯣꯠꯂꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯐꯝ ꯊꯣꯛꯑꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯗꯤꯀꯣ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯄꯣꯛꯄꯁꯨ ꯌꯥꯏꯕ ꯌꯥꯝ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯑꯗꯨꯒ ꯑꯐꯕ ꯉꯥꯛꯇ ꯄꯤꯌꯦ ꯑꯦꯀ꯭ꯋꯥꯔꯤꯌꯁ ꯀꯥꯡꯕꯨꯈꯩꯁꯦ ꯍꯟꯗꯛꯀꯤꯁꯦ ꯅꯨꯡꯉꯥꯏꯕ ꯄꯨꯔꯥ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯑꯗꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯄꯤꯁꯐꯨꯜ ꯌꯥꯝ ꯑꯣꯏꯕ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯐꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛꯁꯦ ꯑꯐꯕ ꯉꯥꯛꯇ ꯂꯩꯌꯦ ꯑꯦꯀ꯭ꯋꯥꯔꯤꯌꯁ ꯀꯥꯡꯕꯨꯈꯩ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯦꯛꯁꯄꯦꯛ ꯇꯧꯕꯤꯌꯨ ꯍꯟꯗꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯁꯥꯒꯠꯂꯤꯕ ꯑꯩꯒꯤ ꯅꯍꯥꯟꯗꯒꯤ ꯁꯥꯒꯠꯆꯔꯤꯕ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯀꯨꯏꯅ ꯁꯥꯒꯠꯂꯛꯄ ꯄꯣꯠ ꯑꯃ ꯐꯪꯒꯅꯤ ꯄꯟꯊꯨꯡꯐꯝ ꯐꯪꯒꯅꯤꯀꯣ ꯊꯨꯡꯅꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯃꯤꯟꯅꯔꯁꯦ ꯑꯦꯀ꯭ꯋꯥꯔꯤꯌꯁ ꯀꯥꯡꯕꯨꯈꯩ ꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯈ꯭ꯋꯥꯏꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯔꯤꯗꯤꯡ ꯑꯣꯏꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯌꯦꯡꯕꯤꯕꯒꯤꯗꯃꯛ